अहमदा हौजिक फाउबगी मरोइबा पाउसिंग पिजरी सीएबीना मणिपुर सोखलोय हाइबसी आईएलपी की क्लोज ता यावरी मिपाइनिंगाई करिसु लेते हाइना इनर मणिपुर लोक सभा के एमपी डॉक्टर आर के रंजनना फोंदोखरे सिटीजनशिप अमेंडमेंट एक्ट की मायोक्ता असम दा संगसिलिबा खोंगजंगना स्टेट असिदा एलपीजी गैस अमदि पेट्रोल की अवाबा मायोक नगदरा मिपाइनरे असम दा मियोय मरी सीएबी की खोंगजंग दा लाइकिद्रे डिब्रुगढ़ अमदि गुवाहाटी दा कर्फ्यू पुंग तरेट कोंथोखरे डिस्ट्रिक्ट तरा दा इंटरनेट सर्विस अथिंग बलैरी अमदी नाफ की एसपी न लुचिंगबा पुलिस की अपुनबा कांगबु अमना लम एकर अमा हेनबदा थारंबा पोपी पामी सिंह यांथतुना मांगखरे खुरुमजरी टाइम्स ऑफ मणिपुर की नुंथिल पाउ मिंग ताबिरी पुनमकपु अरुणबला तराम नौक्चरी हौजी फाउगी मरुइबा पाउसिंग मियामदा संदोकना पिजरी सीएबीना मणिपुर सोकलोय हाबसी आईएलपी की क्लोज ता यावरी अदुना मसिदा मिपाइनिंगाई कैसु लैते बिल असिगी मियुइबगी मिनुंगसिगी येंगलगा सेक्युलरिज्म दा युमफम ओइबा बिल अमनि हाइना इनर मणिपुर लोक सभा की एमपी आर के रंजन ना फोंदोखरे वाफम असि ngarang न्यू दिल्ली की साउथ एवेन्यू दा लैबा एमपी की फ्लैट ता एमपी डॉक्टर आर के रंजन अमसुंग यूनाइटेड लिविंग ट्रस्ट दिल्ली गा टोम टीवी गा खनना उनबा मदा फोंदोखिबनी अखोगी पाउमीना आईएलपी लैबा स्टेट कयादा सीएबी ना सोखनगनी हाइबगी मिपाइबल लैनुरिबा असिगी मतंग हंगबा वहांगी पाखुम पिरदुना आर के रंजनना बीजेपी ना लुचिंगबा लैंगाक असिना मणिपुर मियाम की इहुल खंगना थबक तौरी सीएबी ना मणिपुर सोकलो हाबसी आईएलपी की क्लोज ता यावरी अदुना मसिदा मिपाइनिंगाई कैसु लैते सोखंदनबा सेक्शन गदबदी अखोई मयामननी इसागी लम मिटोपता योंदबा मिटोप चंगलकपदा मुन्ना थिदोखनबा असिना सिंगबा सेक्शन थौरांग सिंगदी अखोई मियामना तौजगदबनी महाकना मखा तारादुना इंडिया सी सेक्युलरिज्म चटपा लैवाक अमनी हायरदुना सीएबीएससी मियोइबगी मिनुंगसिदा युमफम ओइदुना सेंबा सेक्युलर ओइबा खोंथांग अमनी लैवाक असिदा लैरिबा मियोइ खुदिंगमक मसा मसागी अपाम्बा लाइनिंग लाइसो लोइना चटनरी हिंदू नेशन नि हाइना इंडियाना डिक्लेयर तौकिबा करिसु लैते हाइखी अरोइबदा मैनपेक्ना मखा ताना खोंजंग संगसिनबा हौनबगी फिरेफ लौबगी मतांगदा पल्लदुना हाइ मखोइगी एजिटेशन तौबा कैसु कायदे अदुबु मदु खुनाइगी अमदि लैबाकी ओइना संगसिनबदी चुमलोय हाइखी एक्शन द ओनबंग नमरगदी अखोई क्या सोय नत्रा है अखोई प्रजाना मदद सपोर्ट तौरगा आईएलपी की नियम मतुगिना मिटोप चंग को यादे से कोइना प्रजा मोइना कोइना रोल लौ प्रगति अने यामना केबले सो इने कुशल अंगदी अदुदी लेबाक मुसिदबो तारे ना को नाकल अमरोमदा डॉक्टर आर के रंजनना मणिपुर से 15 October 1949 da India da merge taukhibadagi horaga Indian democracy system da yaurga lakibani Manipur asi apikpa state ama oibana state asigi ngamkhai law nat amadi chatnabi asigi ngaklo pigni haina thajaba pibagi matung inna India da merge taukhibani merger agreement ta haribasi 15 October 1949 gi mamang da chatnaramba legislative adu anoba legislature amana mahut sindriba forward chatnagani haibani matam adudagi hauna Indo Burma gi ngamkhai gi che nabalai Treaty of Yandabo da piriba yanabasi chingdol dagi chingkhong fawbasi Manipur gi oiraga tampa ki saruk sing asina Burma gi oigani haina yanaki adubu Manipur gi ngamkhai lansilaga pillar yunglamba kaya thengnari masina maram oiraga micham miyam da ngamkhai solakpagi nuaitaba kaya lei masik sum mathakta Manipur na India da tilaba matungda maning tamba laibak ama oina lairambadagi Parsi state oina Haivadi Territorial Council ama oina thamnamkhe मदुदगी हौरगा मणिपुर की मियाम दा नुआइतबा लैख्रबनी असम की मखादा नागा हिल डिस्ट्रिक्ट ओइना लैरंबदगी नागालैंड सु स्टेटहुड पिखिबगा लोइनना मणिपुर सु कुमजा लिसिंग अमगा चमापन हुमद्रागा निथोइदा स्टेटहुड फंखिबनी मणिपुर की लोन असिसु क्लासिकल लिटरेचर दा चलहनबा कन्न होनरी असुमना लिसांग सिटना नुआइखिदबा थौदोक कयाना मरम ओइरगा एंटी इंडिया की वाखलोन असि मियाम दा अदुमक लैरि हाइखि मणिपुर सी
थाइनदगी होना हाइतारे इंडिया दा मर्ज हेक तौकी मतुंग 1949 15 अक्टोबर सी सिदगी हौरगा अखोई सी इंडिया की डेमोक्रेटिक सिस्टम दा यावरकांदा अपिक जाति होइबनिना अखोई की ओवरऑल प्रोटेक्शन आइदर बाउंडरी की होइगरा लैंग्वेज की होइगरा कल्चर की होइगरा कोई प्रोटेक्शन फंगनी हाइबगी आइडिया दुदा अखोइना मतमदुगी अहलमनसिंगना भारत यावबनी अदुमक मर्जर एग्रीमेंट हारिसी 15 अक्टोबर 1949 की ममांग दा चलंबा चनबी मयाम आइन मयाम सिस्टम सिंग अदो अनौब पार्लियामेंट नत्रग लेजिस्लेचर अमना रिमूव तौद्रि भौदी अदु सिनगनी न हाइबनी ILP sanarapogidamag thagatpa amadi nungaiba phongdoksari adubu munna khanthaminabagi tangai fadaba leiri haina All Manipur Muslim Girls Student Union gi cherol amana hairakli cherol asina makha taribadi ngasidagi chahi humdra rongi mamangdagi Manipur gi yelhomi punamakna demand tawduna lakpa inner line permit system bu hauzik bharat ta laingak pairiba BJP na luchingba laingak na Manipur miyam gi apamba masak khangbiduna thas gi tarada parliament ta Home Minister Amit Shah na Manipur da Bengal Eastern Frontier Regulation 1873 चटनरगनी लाउथोखिबा नुमित असि मणिपुर की पुवारी दा येक्तुना लेहौरगनी लोइनना पुंग निम्फुनिपान की मनुंगदा अमुक हाइदोखिबा वाफम थबक ओंथोकपा ओइना इंडिया गवर्नमेंट की गैजेट ता फोंगलखिबा असि मणिपुरी अमा ओइना पोकलबगी महै याले हाइबदा हाइमनब थोकलोय तौबतबु हंदकी ILP चटनरनी लाउथोकपा असिदा बेस ईयर पलक्तबा असि यामना खंथनिंगाय ओइब्रा खली चटनरे हाइबदा lai han bagom amuk chanaroi harakpadassu panglu lugadaba mande pangal proof ki oinadi Manipur gi assembly na ayaba pikraba base year asi 1972 ohenba pami kumja lising amaga chamapan humdraga ni thoi nataba atopa base year oirakpadi pangal proof na yawangam loi harakli hauzik assam da oirakli ba fibam asina maram oiraga State asida LPG gas amade petrol fangdabagi awaba mayok nagadawribra haibagi miyam da achoba mipainaba ama fognare ngasi su ayuk angan badagi hauna oil pump singda miyam na queue sang na left na duna thau lausin hanoba honake amadi ayuk pung tarama thoi khara helakpa aduai fauba oil pump singda thau piram labasu numit yungba matungdagi di oil pump sing thonglonaki oil pump singda petrol laitre haina thaba black card sing thenake hiram asigi matangda TOMTV na oil pump singda chatuna mari lainaba miu Singa unaba amadi Tera Bazar da laiba Highway Petroleum Agency ki Assistant Manager Nawal Kesorna thau awaba karishu lairoi haujiksu petrol purakadabagi ngairi makhatana thau adumak mahusagum pikigani haiki akoi pungtam thoi makha baudi pire adu thadi lak do balai ladi akoi di amuk hangani pirani am normal dane koi pire se problem leisa akoi ki akoi CAB lagu tomne adu ki Iran ki matang da thau khara lak to wal bane adu matang da di thau di loi bane adu ki da ije mi je ki wai je cham chani ki aba mi se lising ma chonga hapsale adu ki stock yam thun loi bane adu hojik lak do balai adu lai di amuk di akoi pirani क्यों से मरा मरो लेबनिंग आई थी ओइद्री बनी अदो मीना मिपाई लगा थाउ फंगदरा नगी हाय बगी खरा कीबा म यौमा ले मयाम की अदुई मरमदा क्यों से लेबना भी ओइ माले क्यों दी थोइना लेबत्रसु याय थाउ दी मरा काना लेरी थाउ दुम मखा पिथरा गनी थाउ सु दुम लाई उजिसु दुम गाई लाई मखा दुम थाउ जे दुम पिथरा गनी बा थाउ से अवात पदि लेत्र बने गसी बाउगी ओइना दी Hauze Assam da chathariba CAB mayokta sangsiliba khongjang asina maram oraga state asida LPG gas amadi petrol gi awaba mayoknabagi mayamna mipaiba poknare ngasi ayu angan badagi hauna mayamna petrol lawnaba honabada queue sangna leptuna awaba mayoknari adumak petrol pump kharadadi adumak normal da thau piri aduga atai petrol pump kharadana thonglon bagi mami chawna tari masida mari lainaba singna mityeng changbagi tangai fadaba leiri Video journalist Sana Galoina na Paudam Jaribe Elizabeth Times of Manipur Langsing. Nakal amaromda TOMTV na fangba paugi matung inadi petrol gi oina numit mangani adugo diesel gi oina numit tare nigi stock ta lairi adum oina mak lenga ki Kevin PD Minister Karam Siam gi maike dagi gari macha 2 wheeler gi singi oina liter ahum 4 wheeler singi oina 5 liter aduga heavy vehicle singi oina 10 liter pinana ba pump singda khangan kre hairi Citizenship Amendment Bill gi
marakta asang singkiba ihouda miyoi mari laikhidre Dibugorda ayuk pung 9 dagi nungtil pung 2 aduga Guwahati dana ayuk pung 8 dagi na nungtil pung 3 fauba curfew komthokre adum oinamak Assam gi district tarada internet service athingba lairi paugi marakthana atenba break amatang laujari Manipur की अहानबा अमदी अदोमगी ख्वाइदगी पामजबा सैटेलाइट चैनल टाइम्स ऑफ मणिपुर TOMTV एयरटेल DTH की चैनल नंबर 646 ता फंगबिरगनी Yang ware. Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksang salt amadi electrolyte singi awat pa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Khurumjari. Lamjingba finance na makal khudingmaki gari sing habadi 2-wheelers, 4-wheelers, commercial vehicles amadi commercial equipment singi ba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani Amadi adom gi achin ba thubagi damak mayamna wabiragno. Makal khudingmaki gari ke asu bandan lauzari. Christmas ke oiba khadaba offer su pizari. akupa marol gidamakta lengsinbira u Lamjingba finance Nagamapa Rims Road opposite Nitainanda Temple natragana Lamjingba finance uripok hawam diwan lekai Ekoi gi phone number 6909959834 da contact togiro Riyamang ramda umikyo Ikon goy buni break ki matungda makhataba pau pizari ngaseyuk naf ki SPW basuna luchingba Imphal East District Police Sagolmang Police apunba kangbu amana Khongbal Tangkhul Village tagi kilometer 6 lom chatlaga laiba Maharani Chingdolda lam ekor ama henbada tharamba popi pambising yanthatuna manghankhre Ngarang ayuk pung nipan kara helakpa duwaida Imphal East District Police Commando amadi tara mga suba Sam Rifles ki apunba kangbu amana Mapau Khulen Community Hall manaktagi aina thingkraba lalholup MNPF ki active cadre ama Fare farba miui adugi mamingna muinaw angam atopa mingna paba chahi nimfu apokpa khambapam muinaw kawi Mapau Khulendagini mahak na haidorokpi matung ina mahak chahi asigi September thada lalholup asigi Thomas Kauba miui amagi makhada yaurakibani haiba khangbaga ngambaga loinana National Highway singdagi aingi wangmada sel khaiba amadi contractor amasung transporter singda demand letter pisinbagi thabak tawbani hairi loinana aingi oiba makhataba thabak sing lokhanana ba Sekmai Police Station da sinakre hairi Nakalamaromda Imphal West District Police Commando amadi tara mga suba Sam Rifles ki apunba kangbo amanasu ngarang numidang wairam pung mari khara helakpa duwaida ngairangbam dagi aina thingkraba lalholup UNLF ki kedar amasu fagat kre farba miu adugi mamingna konthouzam herojit atopa mingna maithongan ba maitei chahi nimfuga mathoi apokpa laikhidraba ke navamani kawi ngairangbam makhal laikai dagini mahakna haidorokpagi matung inna mahak Haukiba chahi Englising aniga marida lalholub asigi self-style corporal singkai nganbagi makhada yauduna Chandel district ki manung chanba Wangbrand Task Force ta basic military training funky loinana mahak hojik loop asigi self-style major khambaton kowa amagi makhada thabak tobuni haiba khangbangamki makhatawa aingi oiba thabak sing lokhanana ba Pasoi police station da sinakre hairi Thongam Santi Singhi sponsorship makada Lions Club of Moirang na sindunat lairaba awana taraba imung manungda laiba lairik laisuda thawai yauba maheiroi singda piba mangarak suba
Thongam Ivol Seng Amadi Thongam Ongbi Ivesa Devi Memorial Cycle Award 2019 Yanthokre Ngasi Moirangi INA Martyrs Memorial Hall da Pangthokiba Thorom Aduda Sarugyakiba T.A. Santina Mahak Pupokpiramba Ima Babana Mahaki Masin Manau Singbu Chembada Kanagumba Amatadagi Karigumba Maral Amata Tonsilamdana Makoi Bumi Oinanaba Semamba Adubu Kaziktang Oirabasu Singba Oina Amadi Mahakumna Wana Honarakpa Larikta Thawai Yauba Mahiroi Singda Cycle Pibagi Award asi Kushinabani Mahiroi Singbu Hena Masama Ufana Lehenbaga Loinana Apaba Tungi Yumbirel Oiraknanaba Wakalonda Award asi Kushinabani Haiki Taurongi Saruk Ama Oina Laikidraba T.S. Ivhol Amadi T.S. Ivesagi Photoda Haikal Laikat Tamduna Ikai Kumnaba Utki Loinana Moirang Kendra Laiba Mahiroi Kungamangada Cycle Kushinaki Combating Climate Change and Integrated Action Plan Haiba Hiramda Numinini Chathagadaba All India Seminar Ama Ngasidagi Akam Patalaiba Nelilki Auditorium da Hangdokre Institute of Engineer India Manipur State Center na Interdisciplinary Coordination Committee IEI Headquarter Kolkata ga Kusam Naraga Pangthokpa Numit Ninigi All India Seminar Hodokpagi Toromduda PWD gi Hanagi Chief Engineer T.S. Joy Kumar FIE Institute of Engineer India Manipur State Center Chairman and Syam Sundar Retired Chief Engineer M. Lokendro PWD gi Chief Engineer K.H. Stemba Amadi Controller of Technical Education ER M. Ibomsa Su Sarugyaki Engineering gi Mahiroi Kaya Yauna Akang Ahis Kayana Seminar Aduda Sarugyaki Numinini Sathagadaba Seminar Asida Resource Person Kayana Tongan ba Paper Sing Pathokani Seminar Adu Shinbagi Matangda Institution of Engineer India Manipur State Center gi Chairman and Syam Sundar FIE na Malem gi Honglak Liba ay ngasagi Kal Asina State Asigi Mahusagi Fibumda Asuki Matik Akaiba Piri Masina Maru Oina Agriculture gi Lamda Achoba Saitheng Amapiri Masigi Sumathakta Forest Water Body Power Yauna Hiram Kayada Honglak Liba Asidagi Karamakai Kohanaba Honabada Mateng Oinanaba Ngasigi Asigumba Seminar Asi Pangthokpani Haiki ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯔꯤꯕ ꯐꯣꯔꯦꯁꯠ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯉꯁꯤꯁꯨ ꯄꯣꯄꯤ ꯄ꯭ꯂꯥꯟꯠꯀꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯒꯗꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯠ ꯊꯥꯕ ꯒꯟꯖꯥ ꯊꯥꯕꯒꯤ ꯑꯆꯧꯕ ꯌꯥꯝꯅ ꯁꯣꯔꯁ ꯑꯣꯐ ꯑꯥꯔꯅꯤꯡꯁꯤ ꯂꯥꯏꯅꯗꯤ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯏꯝꯄꯦꯛꯠ ꯃꯗꯨꯒꯤ ꯑꯃꯥꯡꯕꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯗꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯕꯒꯨꯝꯕ ꯌꯥꯎꯔꯤ Ghari Awang Women's Development Center gi Kuntraga Nithoi Raksuba Mapok Kumon Thauram Ngasi Ghari Awang Laikai Community Hall da Pangthokre IGR South ki listing Makhada Kunipan Suba Sector Assam Rifles ki Salon Battalion Chana Mapang Bible School da Tamliba Mahiroi Singda Stationery gi Potlam Sing Yanthokre Ngarang Samtal gi Manung Chanjin ba Mafam Singda Lairiba Chahi Tara Humdoi gi Makhada Laiba Mahiroi Singda Boy Kolom Amadi Pencil na Chingba Potlam Kaya Kusinaba Adu Assam Rifles na Lamdamasigi Manung Hanjin ba Mafam Singda Lairiba Angang Singda Primary Education Fanghanabagi Wakalonda Laukolakpa Thaurang Amani Haina Assam Rifles ki Cherol Amana Hairakli Paugi Merthan Atenba Break Amatanga Luxury Manipur Miam gi Nungairaba Paujel British Clinical Excellence Award Panglaba Heart ke Ana Layang da Sahi Kuntra gi Matak Experience Lairaba Dr. L. Shyam Kishore Manipur gi Ahan Mamasung Amat Ngairaba FRCP London Oiraba Heart Specialist Asigi Makada Sky Hospital da Pung Kumari Chupna Heart ki Makal Makakaya gi Ana Layang bagi Kudong Chaba Pangbigani Miam na Pambibagi Matung Ina OPD Consultation Su Pijari Matam di Ayupung Nipan dagi Amapawwa Nungtil Pung Ani dagi Mga Fawwa Loina na RBSK gi card Pirate Singi Oinadi OPD Amadi Eco Free Oizagani Sky Hospital na Pijariba Atop Kudong Chaba Singsu Lobby Ho Ako pa maroon gidamak reception ga Hanabi Ano Wamadi Nungaipa Government get Habama Soina Pangbayargan ICS Coaching Center na 100% job Pangnabagitamakta guarantee Pedro Lali India gi oina sarkar gi tabak khwaidagi masing ena fangaleba ICS coaching center Imphal da sohanagan ICS ki thoidoba officer singdi course amakhak ki preparation tobiraga tongan ba department singi haibadi banking railway post office home teaching defense court haibu singa sida tabak line phangalagan ICS ki teaching method na minute mari natraga manga changadaba question singbu second ahum natraga mari da solve tobanga mali
इम्फाल ICS कोचिंग सेंटर बोर्डिंग की खुदों चावजु थमजरी फॉर डिटेल्स प्लीज कॉन्टेक्ट ICS कोचिंग सेंटर इम्फाल कसामथोंग होदाम लाइरक Admission open. Sangai Tutorial Kwakachel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features, mock tests, printed study material, hostel for boys and girls, van services. For more details, please contact 8787 307 245. Pakong ama chalake. चलुने Chahi amagi plan tawge haradi. फौ पाम्बी थाबियो Chahi taragi plan tawge haradi. उ पाम्बी थाबियो Chahi chamagi plan di. इचाबु अफब स्कूल द महै तमहनबियो Icha kaina afaba school haidi. लनाई कोचिंग तोबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तोहनबा Mama mapaga chamanana warak watembiba. जिम एरोबिक डांस फुटबॉल थांगता Mamangda 12 exam gi topper su putokraba. ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमब्रा Chumme yam khangi ko. Yes, only Slopeland Public School, Khongjom. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Break matungda mayam bamu kahna taram noksari Citizenship Amendment Act asi West Bengal da chanagari masida state asigi chief minister oiriba Mamata Banerjee amadi mahaki party oiriba Trinamool Congress na shu thingbangam loi haina West Bengal gi BJP gi chief Dilip Ghosh na hai kre wafamasi Mamata Banerjee na paumi singa unaba amada Citizenship Act asi karigumba hiram amata da chatnaba yaroi haina yaning daba fongdokhiba adugi pakhum oina ngarang fongdokhibani Ghosh na makha taraduna Mamata na mamangda Jammu amadi Kashmir dagi article 370 लौथोखिबा demonetization की मायोक्ता लैखी अदुबो union government पो थिंगबंगम खिदे मरम अदुना citizenship act असिसु अदुमक state asida अदुमक चटनगनी लोइनना bengal na act asi चटनबा अहानबा state ओइगनी हाइरे अमदि ममता बेनर्जी ना act असिगी मायोक्ता लैबगी मरिक चुंबा वाफमसु खंगनगदबनी महाकना महाकी ओइबा vote bank मांगनी कीबगी नि हाइनसु मराल सिखी Nakal Amaromda Citizenship Amendment Act ki mayokta West Bengal da makhatana miyam na khongjang sangsili ngasi yuk angan badagi hauna miyam na railway line yauna maru oiba lambi sing thingke adum oinamak thoidokpa asok apan gi paudi laite hairi Pau asin hai Haura district ki Kona expressway da laiba Garfa bridge da su khongjang loi singna lambi da lakpa bus singda landa ki miyam gi irang adu laksinana ba police ki maiki dagi lathi charge tauke loinana district asigi Sankrel amadi Domjurda miyam na lambi da mai thaduna achat awok sing thingki hari Nakalam Romda state asigi chief minister Mamata Banerjee na state asida Citizenship Act amadi NRC chatna haloi miyam na pukning phathabiu haina thajaba pikre hari Hyderabad ki human trafficking da maru oina chenaba miyoi NIA na phagat fangam kre case asida January ba Rahul Amin Dali haukiba sagol sen numita faraba matung ngarang West Bengal ge Basirhat ta laiba court amada puthoklaba matung transit remand lauthakre makhatana NIA gi akhanaba court amada amuk hana puthokadare ngasi ayuk phone ki ba pause singda kari kari maru eba pau yauribage habadu myam punamuk miyeng taminasi Lamjingba Times Tokai Takidore Haibagidamak ILPP Vanate Ram Madhav Prime Minister Modi Sinzo Abegi Manipur Kongsat akan beirang laivan maram oiraga yaithokre Citizenship Amendment Bill President Ramnath Kovind na ayaba pikre Fazin khiba MSU gi thomi sing condition yaudana thadokre Maitei miteibu ST oihannaba khongjang sangsilagani Sangai Express Chief Minister na Barak Festival haudokre Malem gi thakta pukhatkadore Assam gi akan beirang Thao amasung gyasa chaitheng laktauri CAV gi ihauda fajin khiba MSU gi thomi sing thadokre sagol sel numittagi CAV chanaba haukre
Pognafam Kaithel Fambisina BJP gi Ram Madhav Okre Lalhobasing Tholakuna Wari Saviro Ram Madhav Miyam gi Khonggang Changsinfam Semlagani Kaithel da Irang Tawbiranu Chief Minister Citizenship Amendment Bill na kari ohilakadagi haibadu kubna yengsili UN Supreme Court case mayam file tawkre Ram Madhav ta major reshuffle tawnaba taksinkhre ST demand gi khongjang hauragani ST DCM ahan boy ne health conclave pangthokre Naharol gi thokdang Prime Minister na Manipur chawkhanaba honaduna lairingaida CSO singna karigi irang haugadoribano Ram Madhav Khwairamban ima Kaithel kanagumba kharagi irang tawfam ohengumsi Chief Minister Assam amasung Tripura da CB chanhalagani masigi chaitheng Manipur dasu yaurakani MSU Barak Festival bu international amasung national gi tourist kaya gi pungning hena chingsinduna pakthok chawthokna pangthokna bahona si Chief Minister Huyen Lan Pau Manipur da changlakpagi ihan hanba inner line permit Ram Madhav ta pikre laingaktagi inner line permit matau karamna lawgadagi haibadu pungnamakta khanganba mathau tari President na SNP duna Citizenship Amendment Bill Act on Kray Assam Meghalaya amasung Tripura da CAB gi irang nem thaba laitri Maitai Mitei bu ST list ta chalhanabagi demand laingak na maru oina lawbide committee Center da BJP gi laingak hek lairiba makhai Manipur kainanaba thabak kaidawnung da tawroi Ram Madhav Sanalaibak Naga tawa mafamsingda NSF na ngasi pung taruk ki ban kaukre Bengal da railway station mai thakre Silong da irang lairi Prime Minister Home Minister na Manipur gi khalaga ILPP bani Ram Madhav New Delhi gi Jantar Mantar gumna Manipur da su protest of semlagani Chief Minister ahan boy na Ram Madhav ta inner line permit pikre crore amagi mayai kavadrak fare Minister gi masanufi chenava multi crore scam CVI da thigat hanbinava Union Home Minister Taksin Kre CAV gi iranga Japan Prime Minister gi India khongsat yaithokre ECL Express not culture sing chilok na wahaiba theme da Chief Minister na anisuba Barak Festival haudokre Citizenship Act chanavada state sing na thingbagi hak amata leite center Neso na CAV gi mayokta changsilakwa khongjang khudingmak sawgatkani MSU Ireibak Japan gi Prime Minister Shinzo Abe gi Manipur khongsat yaithokre Modi amasung Abe gi Guwahati mifamsu yaithokre Khwairaman Kaithel Puksak Lambini ihok tawfam onthokumsi Manipur da miyam gi wakan mifam pangthokpam semgatlagani Manipur bu Maratha pa state ama oihannaba pendaba leibasing putoktuna khanaminagadabani Chief Minister Loislakpada maruiba paw amuka hana pijari CAB na Manipur sogaloi habasi ILP close the yauri mi painingai karisu laite haina Inner Manipur Lok Sabha gi MP Dr. RK Ranjana phongdokre Citizenship Amendment Act ki mayokta Assam da sangsiliba khongjangna state asida LPG gas amadi petrol gi awaba mayok nagadra mi painare Assam da miyoi mari CAB gi khongjangda laikhidre Dibrugarh amadi Guwahati da curfew pung 8 komthokre district tara da internet service athingba lairi amadi nap ki SP na luchingba police ki apunba kangbu amana lam ekar ama henbada tharamba popi pandi sing gyanthatuna manghankre Hojik phawi wanade Manipuri paw matang se loijare miyeng tabi punamakpu amukha na khurumjari